Hello guys, welcome back to my channel. Guys, welcome back to my channel. Ado ai maram waro ya de ngarang do video thakap ngam ja hodre ai video se noma kala ga di thakat chabane ado ngam ja hodre ngarang thakat pa kari gi no hai bata ai sigi aina huji man uche ga do video se sigi matang da khara research khara taw bane adu da nang hodre bu ko ngarang मैम काना गदा वीडियो अमा नि मैम उट्टी सिको मसिजे स्पेशली दिस इज फॉर गर्ल्स अगेन अदु नुपी गी मोय गइने एना शेयर तगदब टॉपिक से व्हाई यू शुड नॉट वेयर अ टाइट ब्रा अखोने कइदबिगी टाइट ओइबो ब्रा चलित लोइदबनो अदुगा अखोने ब्रा अमा लेबे मतमदा अखोय हाना कयिंग बी प्राइस येंग ब्रा नचगा ब्रा से फजब्रा नचगा अंगोंदा सिगी ब्रा से अंगोंदा फजगजा हाइना येंगिबा अदुबु अखोइना अयाम लेबे मतमददी अखोइदा टाइट ओइबा हाना दुम येंगेबा टाइट ओइबा ब्रा सिनादी अंगोंदा पुश अप पिरगा फजबा माले हाइदि फुली वनी उहल्लेबा अखोइगी ब्रेस्ट फजना फुली वनी उहनबनिना अखोइदा फजगनी हाइना अखोइना दुम टाइट लेयेबा अदुगा अदुमान टाइट लेबे मतमदा अखोइना दु शेलबनिना अखोइदा तुंगददी कई सोलकनी अखोइदा हेल्थ कई प्रॉब्लम लाए हाबिसिदि म्यामना येंगिदेबा जस्ट अखोइगी हाकि फजबा हाकि कनोदना येंगागा अखोइ तुंगना सोपदि उजबनिना म्याम अकाय म्याम लाई अदुइ अकायबदु कईदा कमाइना अकायबा लाइनो हाइबसे 7 regions लाई अदुम म्याम शेयर तोगे 7 regions सी फर्स्ट रीजन दा इट रिस्ट्रिक्ट टू लिम्स फ्लो हम द लिम्स फ्लो जे लिम्स फ्लो गा अखोइ टाइट ब्रा गा करी रिलेशन लाइनागे हाइबसे हाना म्याम दा हाइजगे हम लिम्स फ्लो हाइबसे दि अखोइगी सिंगली नाउरी दा अखोइगी ब्रेस्ट मनु सिदा अखोइगी इ चलिबा सर्कुलेशन तोरिबा मरी चलिबा मागी फ्लो से सी मागी मरी दुबु lymph flow हाइना खंगनै अदुगी खोइगी ब्रेस्ट दा चलिबदनी को lymph flow हाइना खंगनै से अदुना सिगी lymph flow सिगा टाइट ब्रा सिगा करी मरी लाइनरीगा कमाइना खोइदा सोहलिनो हाइ मतम दिना टाइट ब्रा अमा हाप मतमदा खोइगी मागी रिस्ट्रिक्ट लाइबा मागी lymph flow दा खोइगी ब्रेस्ट दा lymph flow लाइबा मतमदा खोइगी खोइना टाइट ब्रा हाप दे रिस्ट्रिक्ट लाइबनिना फजना फ्लो चलरैबा ना नॉर्मल गी फ्लो हाइबसिना खोइगी नॉर्मल फ्लो चप नॉर्मल फंक्शन तहनबागी मागी लोमेन फ्लूइड हाइबसिना को lymph fluid सिना खोइगी ब्रेस्ट सिदा माना फत्तबा टॉक्सिक एंड द वेस्ट मटेरियल्स मैम से मानो वाश तौहनबनी अदु वाश तौ मतमदा मान टाइट ब्रा सो हापबनिना अदु फजना इरिशनगी नौरी फजना चेंथोक चिनचिन ngамद्रबनिना अदुदा फत्तबा हाना पोकलेबा अदुगा टाइट ब्रा हापसिना ख्वाइ अदुना सिगी सिदुना चामथोहलगा मागी ग्रोथ लाहनबदुसु अदु टाइट ब्रा हापचलबनिना ग्रोथ तो लाआरो असिगी ग्रोथ लाक्चबनिना फत्तबा मैम सुलो पैसलागा थमबनिना अदि फ्लो तो फजना चेंथोगा फजना वाश अप तौगदबदो तौहनजबगी फ्लो नो चत्रबनिना अदुदा इट लीड्स टू कैंसर याम कैंसर लाहनबगी मचाक पोखलेबा अनिसुबदा इट लेक्स to cause oxygen supply aduga tumu matamda akoina khwaidigi sigi reasons to khwaidi phattaba je akoina tumu matamda akoigi wire yauba bra habasina khwaidi phalande sisina akoigi health ta yamna phattaba engineer haibagi sigi kano disease se jo pokhaleba sigi tight wire hapa yauba bra li pasina mo sigi condition sina kai haida chuan ge haba matamda akoina bra do phazan tight obido hapchalabanina akoigi mana risk out togadabado my brain or akoigi body mam the risk out flow lena chakadabado chalhandrabanina adu su yamni risk ohale cancer form tohaleba ahum subasidi skin damage akoina skin damage haibase akoina bra gumba lathopa matamda akoina tumna akoina thabu chaluru hala us matamda akoina bra lathopa kanda akoigi mari saigi mari da akoina angang ba chatpa uidana ko haida angang ba ga leramba mami ga taramba mari ga chatpa smaina ga line na scratch ga leibido admaina leiba thengna bibra samaina thengna birabadi nangi bra do yamna tight oibagini अदुदी नोइना खलमखनिबा कुइना लिपेगिने खलम याय आई जाम खलमे कुइना लिपेगी ब्राज कुइना लिपेगी मम्मी तारिनेना बट ब्रा लिपेदा मम्मी ताबदी माइनर रेड गुमा ताबसे सीडी ऑलवेज इट्स बिकॉज नंगी ब्रादो याम टाइट ओइरा हैबनेबा पाचे टाइट ओइ लिलगदी अकोइना अदु फजना नंगी ब्रेस्ट ऑफ फुल सपोर्ट राइट वे द सपोर्ट ओन नतेबा अदु नंगोंदा हेन स्किन डैमेज लाकनी स्किन द फतबा हेना लाकनीबा अदु you have to change to dry you should not wear a tight bra mari shubada sore neck akoina sore neck hairagana akoina tight bra hapasina akoida muscle strength lahale akoigi neck da akoigi singli nawi hena akoida nuwa hendaba comfort pidaba akoida hena wahanbado akoida hena strength pirani akoida hena effort to hena akoida isa da body da hena lumda hanbado du pokhaleba akoina smile tight bra hapasina akoigi ngak nara ani akoigi back pain tawra ani asi kai gino haiba matamda akoina smile am toina naba thengna birabadi akoigi bra do phajana akoigi proper size oibra na chaga angole chabra na chaga gi bra sida kai tawge haibadu yengbiyoba it nang waru bai na te nang thabak yam suru bai ki na teba du akoina tight bra hapasina amuka akoigi adu neck kai body khatang da pain na ta na akoigi shoulder da su
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯣꯜꯖꯔꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯦꯡꯖꯨꯝꯁꯦ ꯁꯤꯗꯁꯨ ꯅꯥꯍꯜꯂꯦꯕ ꯑꯩꯈꯣꯏꯗ ꯁꯤꯗ ꯀꯩ ꯅꯥꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯄꯣꯁꯆꯔꯁꯦ ꯕꯦꯠ ꯄꯣꯁꯆꯔ ꯑꯣꯏꯅ ꯎꯍꯜꯂꯦꯕ ꯃꯤꯉꯣꯟꯗ ꯑꯗꯨꯒ ꯕꯦꯠ ꯄꯣꯁꯆꯔꯁꯨ ꯑꯣꯏꯅ ꯄꯣꯛꯍꯟꯕꯗꯣ ꯃꯁꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔꯁꯤꯁꯨ ꯐꯖꯅ ꯄꯣꯁꯆꯔ ꯑꯣꯏꯅ ꯂꯩꯔꯔꯣꯏ ꯐꯖꯅ ꯍꯥꯏꯗꯤ ꯃꯑꯣꯡ ꯇꯥꯔꯔꯣꯏꯕ ꯑꯗꯨꯒ ꯕ꯭ꯔꯦꯁ ꯇꯦꯟꯗꯔꯅꯦꯁ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤꯗ ꯕ꯭ꯔꯦꯁꯇ ꯄꯦꯟ ꯂꯥꯛꯍꯟꯕ ꯕ꯭ꯔꯦꯁ ꯅꯥꯍꯟꯕ ꯑꯩꯈꯣꯏꯒꯤ ꯗꯜ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯗꯦꯃꯦꯖ ꯄꯤꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇꯤꯁꯨꯗ ꯑꯩꯈꯣꯏꯒ ꯕ꯭ꯔꯦꯁ ꯇꯤꯁꯨꯗ ꯀꯩꯅꯣ ꯗꯦꯃꯦꯖ ꯄꯤꯍꯜꯂꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯨꯔꯒ ꯈꯥꯝꯇꯦꯛ ꯂꯩꯕꯗꯣ ꯕ꯭ꯔꯦꯁ ꯇꯦꯟꯗꯔꯅꯦꯁ ꯍꯥꯏꯔꯒꯅ ꯑꯣꯟꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯅꯠꯇꯕ ꯁꯤꯗ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯁ ꯇꯦꯟꯗꯔꯅꯦꯁ ꯂꯥꯛꯏꯁꯦ ꯑꯣꯟꯂꯤ ꯑꯗꯨ ꯈꯤꯇꯪꯒꯤ ꯕ꯭ꯔꯥ ꯇꯥꯏꯠ ꯑꯣꯏꯕ ꯁꯦꯠꯄꯒꯤꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯔꯤꯖꯟꯁ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯊꯣꯛꯄꯤꯒꯗꯕꯅꯤ ꯀꯩꯒꯨꯝꯕ ꯕ꯭ꯔꯦꯁ ꯇꯦꯟꯗꯔꯅꯦꯁ ꯂꯥꯛꯑꯕꯗꯤ ꯆꯦꯛꯑꯞ ꯆꯠꯀꯗꯕꯅꯤ ꯃꯌꯥꯝ ꯀꯩ ꯇꯧꯔꯤꯅꯣ ꯈꯣꯠꯀꯤꯅꯣ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯗ ꯍꯪꯉꯒ ꯆꯦꯛꯑꯞ ꯆꯠꯂꯗꯤ ꯈꯪꯒꯅꯤ ꯀꯩ ꯔꯤꯖꯟꯒꯤ ꯃꯔꯝꯅꯣ ꯍꯥꯏꯗꯤ ꯕ꯭ꯔꯦꯁ ꯇꯦꯟꯗꯔꯅꯦꯁ ꯍꯥꯏꯔꯒ ꯇꯥꯏꯠ ꯕ꯭ꯔꯥ ꯂꯤꯠꯄꯒꯤ ꯅꯠꯇꯦꯕ ꯑꯇꯣꯞꯄ ꯔꯤꯖꯟ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯦꯋꯦꯌꯔ ꯑꯣꯏꯈ꯭ꯔꯒ ꯃꯌꯥꯝꯅ ꯆꯦꯛꯑꯞ ꯆꯠꯄꯤꯒꯗꯕꯅꯦꯕ ꯇꯔꯨꯛ ꯁꯨꯕꯗ ꯗꯤꯁꯀꯝꯐꯣꯔꯠ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯕ꯭ꯔꯥ ꯍꯥꯞꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯈꯣꯏꯅ ꯋꯦꯌꯔ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯂꯤꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯏꯁꯥꯗ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯄꯤꯔꯒ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯗꯨꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯏꯁꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯤꯛꯑꯒ ꯅꯥꯔꯒ ꯑꯗꯨꯝ ꯗꯤꯁꯀꯝꯐꯣꯔꯠ ꯄꯤꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯦꯖꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯐꯖꯅ ꯄꯤꯗ꯭ꯔꯕꯅꯤꯅ ꯔꯤꯂꯦꯛꯇꯦꯟꯁ ꯑꯣꯏꯍꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯅ ꯅꯣꯏ ꯀꯩꯗꯧꯕꯒꯤ ꯐꯖꯅ ꯆꯥꯟꯅꯗꯕ ꯕ꯭ꯔꯥ ꯂꯤꯠꯂꯤꯕꯅꯣ ꯐꯖꯅ ꯅꯣꯏꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯐꯖꯅ ꯐꯤꯠꯇꯤꯡ ꯑꯣꯏꯕ ꯕ꯭ꯔꯥ ꯑꯗꯨ ꯈꯟꯒꯗꯕꯅꯤ ꯑꯗꯨꯗ ꯍꯦꯟꯅ ꯅꯣꯏꯒꯤ ꯑꯗꯨꯗ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁ ꯄꯤꯒꯗꯕꯅꯦꯕ ꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯤꯅ ꯎꯔꯔꯣꯏ ꯕ꯭ꯔꯥ ꯑꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯂꯤꯠꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅോ ꯃꯤꯅ ꯎꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯂꯤꯠꯅꯤꯡꯕ ꯂꯤꯠꯄ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯀꯝꯐꯣꯔꯠꯁꯨ ꯌꯦꯡꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯈꯣꯏꯅ ꯂꯣꯡ ꯇꯔꯝꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯕ ꯄꯣꯠꯅꯤꯅ ꯇꯔꯦꯠ ꯁꯨꯕꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯍꯥꯔꯠ ꯕꯔꯟꯁ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯕꯔꯟꯁ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯁꯤꯗ ꯆꯥꯛꯄꯗꯣ ꯍꯥꯏꯗꯤ ꯅꯥꯕ ꯊꯤꯟꯕ ꯆꯤꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯆꯤꯛꯄ ꯇꯧꯕ ꯃꯇꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯕ꯭ꯔꯥꯁꯦ ꯇꯥꯏꯠ ꯑꯣꯏꯕꯩꯁꯨ ꯑꯣꯏꯒꯅꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯕ꯭ꯔꯥ ꯂꯤꯠꯄꯩ ꯃꯔꯝꯁꯨ ꯑꯣꯏꯒꯅꯤꯕ ꯑꯌꯥꯝꯕ ꯁꯤꯁꯦ ꯃꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯈꯜ ꯌꯥꯝ ꯂꯩꯌꯦ ꯃꯁꯥꯒꯤ ꯔꯤꯖꯟꯁ ꯃꯌꯥꯝꯗꯤ ꯂꯩꯒꯅꯤ ꯃꯥꯟꯅꯔꯣꯏ ꯃꯤ ꯑꯃꯒ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯇꯥꯏꯠ ꯕ꯭ꯔꯥ ꯍꯥꯞꯄꯒꯤꯁꯨ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯔꯤꯖꯟꯁꯦ ꯀꯔꯤꯒꯤꯅೋ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯏꯠ ꯕ꯭ꯔꯥ ꯍꯥꯞꯄ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯕꯦꯜꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯇꯥꯏꯠ ꯑꯣꯏꯕ ꯑꯃ ꯂꯤꯠꯂꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯋꯥꯏꯒ ꯁꯪꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯋꯥꯏ ꯁꯪꯕꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯏꯠ ꯑꯣꯏꯕ ꯍꯥꯞꯄꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯄꯨꯛ ꯅꯥꯍꯟꯕ ꯄꯨꯛ ꯆꯦꯞꯍꯟꯕ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩꯗꯅꯀꯣ ꯇꯥꯏꯠ ꯑꯣꯏꯕ ꯄꯨꯛꯇ ꯍꯥꯞꯀꯅꯨ ꯇꯥꯏꯠ ꯑꯣꯏꯕ ꯁꯦꯠꯂꯒ ꯆꯥꯛ ꯆꯥꯒꯅꯨ ꯑꯗꯨꯅ ꯄꯨꯛꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯦꯔꯠ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯄꯨꯛ ꯅꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯨꯖ ꯑꯣꯏꯕ ꯈꯪ ꯁꯦꯠꯂꯤ ꯑꯗꯨꯅ ꯄꯨꯛ ꯅꯥꯕꯗꯨ ꯍꯟꯊꯩꯌꯦꯕ ꯑꯗꯨꯒꯤꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯒꯨꯝꯕ ꯍꯥꯞꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇꯣ ꯅꯥꯍꯜꯂꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯀꯝꯄ꯭ꯔꯦꯁ ꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇ ꯑꯗꯨꯝ ꯁꯣꯛꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯅꯥꯕ ꯊꯦꯡꯅꯕꯤꯔꯕꯗꯤ ꯅꯪꯒꯤ ꯕ꯭ꯔꯥꯗꯣ ꯂꯨꯖ ꯑꯣꯏꯍꯜꯂꯣꯕ ꯂꯨꯖ ꯑꯣꯏꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯕ꯭ꯔꯥꯗꯣ ꯆꯦꯟꯖ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯌꯥꯝꯕ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯑꯣꯏꯔꯕꯗꯤ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯗ ꯁ꯭ꯇ꯭ꯔꯦꯞ ꯌꯥꯎꯋꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯎꯕꯅꯦ ꯌꯥꯎꯗꯕꯁꯨ ꯂꯩꯕꯅꯦ ꯑꯗꯣ ꯁꯤ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯨꯖꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯔꯒ ꯌꯥꯏꯅ ꯈꯜꯂꯝꯒꯅꯤ ꯕꯠ ꯑꯩꯈꯣꯏ ꯑꯗꯨ ꯈꯛꯇꯪꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯥꯏꯖ ꯂꯩꯖꯔꯤꯁꯦ ꯁꯤꯗ ꯁꯥꯏꯖ ꯂꯩꯖꯔꯤꯁꯤꯗ ꯑꯗꯨꯝ ꯂꯩꯖꯩꯑꯕ ꯁꯤꯒꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔ ꯐꯤꯠ ꯑꯣꯏꯕꯗ ꯂꯤꯠꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝ ꯍꯦꯜꯠꯇ ꯏꯁꯨ ꯂꯥꯛꯀꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯕ꯭ꯔꯥꯁꯤꯅ ꯀꯟꯒꯗꯕꯅꯦꯕ ꯑꯣꯡꯂꯤ ꯁꯤꯁꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯀꯩꯁꯨ ꯈꯟꯕꯤꯗꯕ ꯊꯋꯥ ꯁꯥꯗꯕꯗꯣ ꯇꯧꯕꯤꯒꯅꯣꯕ ꯃꯌꯥꯝ ꯅꯪꯉꯣꯟꯗ ꯀꯩꯒꯨꯝꯕ ꯄꯦꯟ ꯑꯃ ꯂꯥꯛꯑꯦ ꯈꯜꯂꯁꯤ ꯀꯩꯒꯨꯝꯕ ꯅꯪꯉꯣꯟꯗ ꯅꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯦꯛꯑꯞ ꯆꯠꯄꯤꯌꯨ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯁꯦꯌꯔ ꯇꯧꯖꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯨ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯗꯁꯨ ꯑꯦꯋꯦꯌꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯏꯀꯥꯏꯕꯤꯒꯅꯨ ꯁꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯗꯣꯛꯇꯔꯗ ꯆꯦꯛꯑꯞ ꯆꯠꯄꯤꯌꯨ ꯃꯌꯥꯝ ꯅꯥꯕꯤꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯇꯥꯏꯠ ꯑꯣꯏꯔ ꯑꯗꯨꯝ ꯅꯥꯖꯕ ꯑꯣꯏꯔꯝꯒꯅꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯤꯅꯦꯖ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯎꯈꯠꯂꯦꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁꯁꯦ ꯑꯗꯨ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕꯒꯤ ꯅꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨ ꯑꯩꯅ ꯆꯦꯛ ꯇꯧꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯅꯥꯔꯤ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ ꯅꯥꯔꯛꯄꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯒ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯣꯛ ꯆꯤꯛꯄ ꯈꯣꯠꯄ ꯌꯥꯝ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯆꯦꯛꯑꯞ ꯆꯠꯄꯅꯦ ꯑꯗꯨꯗꯒꯤ ꯆꯦꯛꯑꯞ ꯆꯠꯄꯗꯒꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯆꯦꯛꯑꯞ ꯆꯠꯄ ꯀꯥꯟꯗ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯆꯍꯤ 18 ꯁꯨꯃꯥꯏꯅꯃꯨꯛ ꯁꯨꯔꯦ ꯍꯥꯏꯗꯤ ꯇꯤꯅꯦꯖ ꯃꯇꯝꯗꯅꯀꯣ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯏꯀꯥꯏꯕꯒꯤ ꯑꯩꯁꯨ ꯍꯣꯏ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤ나 ꯆꯦꯛ ꯇꯧꯊꯣꯛꯎꯔꯕꯅꯤꯅ ꯐꯠꯇꯕꯁꯨ ꯑꯣꯏꯔꯝꯃꯦꯕ ꯍꯥꯏꯗꯤ ꯗꯤꯖꯤꯁ ꯑꯃ ꯄꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯏꯒꯩ ꯗꯤꯖꯤꯁꯇꯨ ꯍꯦꯟꯅ ꯄꯣꯛꯂꯛꯄꯗꯣ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯌꯥꯗꯕꯗꯒꯤ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯝ ꯇꯧꯗ ꯌꯥꯗꯕꯅꯤꯅꯀꯣ ꯏꯀꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯇꯧꯕꯗꯨꯗꯤ ꯎꯠꯄꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯥꯏ ꯍꯦꯞ ꯄꯤꯛꯆꯔꯁ ꯑꯩꯒꯤ ꯐꯣꯇꯣ ꯈꯔ ꯂꯩꯌꯦꯕꯀꯣ ꯁꯤ ꯑꯗꯨꯝ ꯁꯣꯜꯂꯝꯒꯦ ꯃꯌꯥꯝꯅ ꯍꯥꯏꯖꯤꯟꯕꯗꯤ ꯃꯥꯜꯂꯝꯒꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯦꯋꯦꯌꯔ ꯑꯣꯏꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯆꯦꯛꯑꯞ ꯆꯠꯄꯤꯌꯨ ꯀꯩꯒꯨꯝꯕ ꯅꯥꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯗꯨꯒ ꯃꯊꯪꯗ
ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁꯁꯦ ꯍꯥꯔꯠꯀ ꯇꯥꯏꯅꯕꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯁꯇ ꯅꯥꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯍꯥꯔꯠꯀ ꯇꯥꯏꯅꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁꯅꯦꯕ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯆꯦꯁꯇ ꯑꯃꯨꯛꯇꯪ ꯁꯣꯛꯈꯤꯕꯁꯦ ꯕ꯭ꯔꯦꯁꯇ ꯑꯃꯨꯛꯇꯪ ꯁꯣꯛꯈꯤꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯑꯦꯕ ꯀꯦꯟꯁꯔꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯌꯥꯝ ꯐꯣꯝ ꯇꯧꯕꯁꯦ ꯕ꯭ꯔꯦꯁꯇ ꯅꯥꯕ ꯈꯣꯠꯄꯁꯦ ꯑꯌꯥꯝꯕꯅ ꯀꯦꯟꯁꯔ ꯑꯣꯏꯒꯟꯕꯅꯦ ꯑꯗꯨꯅ ꯀꯦꯟꯁꯔꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯨꯡꯍꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯔꯤꯁꯔꯁ ꯇꯧꯔꯒ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯥꯁꯜꯂꯒ ꯂꯧꯁꯤꯜꯂꯒ ꯈꯣꯝꯖꯤꯜꯂꯒ ꯅꯣꯂꯦꯖ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯊꯋꯥꯏ ꯁꯥꯔꯝꯗꯕ ꯃꯌꯥꯝꯁꯨ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯦꯝꯃꯝꯒꯅꯤ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝꯅ ꯁꯦꯝꯃꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯦꯡꯉꯝꯗꯕꯁꯨ ꯌꯥꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯚ꯭ꯌꯨꯌꯔꯁ ꯃꯌꯥꯝꯅꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯁꯨꯃꯥꯏꯅꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯩꯉꯣꯟꯗ ꯊꯣꯛꯄꯁꯦ ꯊꯣꯛꯇꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯕꯥꯏ ꯒꯥꯏꯁ